Congress Committee ki account si tongan ba bank sing ta haipta bank tara mari mga gumba tara mga gumba may wala ngani tongan ba bank ta leiba account da leiba paisa sing si account si loina ba lokthokpa yaroi freeze tawre haibase masi Bharat ta democracy satnarakpa haibata in the last 75 years masidayda amta thokidaba adugumba Bharat asi yamna healthy democracy ama samna hargadi koina hanjan haigadra mother of democracy ni aina honorable prime minister na hoga mapam kudingi law without opposition voice opposition particularly Indian National Congress karimta ngangba yaroi karimta movement karimta tawba yaroi haigadi karaidano democracy si karaidano democracy ki wan oi atai party da su kaino toramba yai maru oina congress aidi sumaina bu hainingam BJP na haiba tare kiri bisi congress kapta ne ba moina hoji kiri bisi aduna yamna democracy satpa leipa amada healthy democracy tehansi haiba targadi akoi opposition ki voice issue oi lauba yabana launi no adudi lali hairgana lali haidu adum clarification tawbirga loye aduna mamaidadi democracy ki sumaina sum tawsaladi democracy ki wahan thok lektaba dictatorship ki shasan ama purakna ba kariguma in case akoi di thajade and the Krakadoi 24 ki Lok Sabha elections dati koina yam na sauna thajai madudi India block na soidana koi absolute majority angdana anova sarkar ama center da lakani haibse koi sauna thajabani karigumba in the event of laibak thibadigi haitare amuhannaga pairagadi Bharat ki mafam khudingmaktani ko hainarise भारत की संविधान की मनाई बग भारत की डेमोक्रेसी से गिद्रा मरोइद्रा हाइबसी कम अही सिंगी स्पेकुलेशन यारिगे हंजन तौजगे कोई की पार्टी की फंड सिदी MPCC दे होइबे याई लोट पे याबा पोट नते AICC दे होइबे याई कोई पार्टी की मयाम से हेक पार्टी सिदैदा एनरोल तौबा हौबदगी होना मिंग चनबदा कोई फी नॉमिनल ओइना फी लवे सिदगी हौरगा इलेक्टेड मेंबर मयाम से MLA गिना अशुक मागी सैलरी दगी पार्टी दा कंट्रीब्यूशन तौबा MP गिना माना फंगिबा तोरक्तुदगी असुगम कंट्रीब्यूशन तौबा हाइबसे मसे कोई पार्टी गिदी मैंडेटरी ओइना लये सुमाइना अखोई पार्टी की मयाम सिदगी grassroots worker की मिंग चनबदगी हौरगा admission fee madugi contribution adugi MLA organa mana phangiba salaries to the contribute tauba adugi minister organa or natragana MP organa haiba adugumba purely white ngaptane ba paisa se adu mayam ni hana khangbire handak Bharat ki Supreme Court na ruling amada fajadaba loan haisira taktharapadagi electoral bond se apunba oina Supreme Court na disclose tawgadabni madu Bharat da laiba nagarik khuding makki tantra chatpale paks da laiba nagarik khuding makki right ni karam ba company na kana na kaya yamna party sri da contribute tawke haibadu
Kana khangni who knows? Company amada nang paisa asuk pirakadamni. Natragadi CBI thajangani, ED thajangani, income tax thajangani haina. Ibadagi torumbasu karang khangni. Apunba, say for example, total amount du dia koi khangba ngamdre. Adu di choi khangani, reporter legani. Pending labor work submi kone no. Pending labor yaroi loina disclose tawgadra banena hujikti loina tawredana company singo. Upon but 10,000 crore khalacheba. Not less than 50% di BJP da donate tawrameva. Ado Congress di yamna far distance. BJP da 6,000, for example, 6,000 crore donate tawrame khalacheba. Congress di saruk mari thokui saruk amagumba 1,400 crore. Even Trinamun Congress na wo heleba Congress di. Si mayam atum yeng biroba. Adu lakadoriba Lok Sabha ki election je. Sayda madu ki income tax ki rule kari kayama madu de koi president jo thambi rai madu amona repeat tawjeroi. Madu income tax ki lawyer sing kari kay no su thangane. Income tax ta kanagumba amna ain na yadana matam chana tax ti kada ba ki hawdraga su madu ki defaulter fee haina thiel laga dum yabne ba. Paisa su lo tho loi haibisibu sibu sigumba sason se koi ana jokta leihidri adu matung da su koi di lakani haibisi thasde yam samjan jarabada andak chathar eiba thawong se masina takpadi India da democracy si amuhan thammaroi si dictator tawrga Manipur da su hore na dictator ngakani press ki sinau kanamta sarkar ki afaba oibi yai fataba oibi yai moida allegation tawrasi semto alore no nang na haibidu di lali semto alore na aduga democracy ki mari su wa yumbi ni haiba press ki sinau jing koi hanjan di haire madu ai haining da bane ba press ki sinau jing kanamta freely maybe suggestion oibi yai or constructive suggestion oibi yai and or natraga observation comment oibi yai kanamta freely pibang ngami braba sina sumai sum tawsalaba sumai sum tawsalaga di ganatantra le khadab ganatantra leira oi dobagi manbamna elected government local body sibu andakta gram panchayat ki du administrator ai ara leir di ko ekai kana ba election taw matam mang pesa tingnam ni MLA su tum appoint taw tho ase who knows aduna masi yamna ngangni ngai di yamna lei he JP na chathaiba thawong se masina tapadi koi Bharat se ganatantra leirakidra ganatantra ki mahutta dictator na mahut siladra haibisi Bharat leiba praja khudingi wakhanda mindset da masigi apprehension si leirangani aduna mayam punamangna handak lakadoriba kui na thamai munung tawgada election hai tare Lok Sabha election je masi koi khuding makki another 5 years amagi bhaiga bitata laiba klepa da koi dictator ki sason sida tum tawje sunu da dum kai thok sira anova change ma prokna ma tawsira hai tadi Manipur da laiba praja singi kutta leire aduna BJP sidi amonna center da su sida su makha tana praja gi शासन से सिनरोई सी हाई बाई